online manipuri YouTube channel nasu yengbiriba mayam pumnamakpu amuka hanna taramna oksari ahanbada yamna maruoiba pawam update thamjage madudi ningthaujam popilan anticipatory bail fangkhre mahakna bail fangkhibage image tuni ain hojik ucharibasi aduga mathangi update asina wangkhai ayang palige mapam amada gari macha huran balakpa gari ni mapuna khangakpadagi laubada huran ge tawramba gari adu hundoklamlaga photo asida uriba gari sida punna chongkhatlaga thaukhre hairi morel gari macha huran basin car da lagi adusu ahing da lakpana ayambani mayamna section minasi maru oina 1 am to 4 am phawba ayuk nungthilgi matamda su adumak hui aduga mathangi update asina indan Taekwondo Senior National Championship Nasik Maharashtra da pangthokpa top khongnang makhong da leiba ningthaujam Dhamendra Singh na gold medal phanglakpada laikai miyam na harau taram na okhre matung tarakpada su isor gi thaujal dagi hen mai pakpa oirasano aduga mathangi update asina luhongbagi gari dagi taduna nupi amasire ngasi ayuk pung 6 kam makhairom tabada None police station gi manung chana leiba Saint Joseph Catholic Church Khumji ahum manakta truck Shaktiman amadagi tabada nupi amasire laikhitrabe nupi adu KP Diwon Liu sahini phunipan mapureba Gaikhong hoi wangmai kawi KP Dinwan Liu yauna mi kaya Gairilong village lorang nungang da luhongba ama yauna bagi gari adu da tuanglaga chatkibani haire video sing bibagi damakta mayam pumna makwa mukka hana tagachari anoba update ki damakta nungsi video sinena subscribe to biramu thank you so much Ha ha ha!